Noi pianda karino, noi karino noi na taliba demand se, bibangam gada bagana, yes, khana se, ngamoy do na sorry, kaya katta hairaga, Manipur kai gada bdi yaroy, under any circumstances, Manipur kai gada ba adugumba demand. No muhina yeng ba miyeng, pahaliba state government si migi live property, ngat pangam dragadi, government am laibagi alkasi kari lairige urji. Pura amba yara bani na idi khanse. Aduna, haujiku, sahiya ni phar ka darba tha traipan hela basibu, mi lising humpu hen basibu, changa yok padona, yenda yengon yok pa changa yok padona, relief game da thammi basi, masibu ID India ki history da, thodo wathok tho aning ba kaya su thokre ba. Karam ba state MPCC ki president, deputy CLP leader, Hanagi country, PCC ki president. Ako'y ngasi press ki both electronic aduga print media ki maruk mapang sing ako'y unajabagi program ama ako'y taujabasi maruina hujik Manipur da laiba latest haiba tare matam gi oina ako'y party gi maruina Congress party gi opinion suggestion kaya su dum taujadana dum lakoni hogiba tha tara gatre Nepal suzalapa Manipur ki issue sida adu ngasi ngarang haiba tare numit ni humni arang nahandagi situation si henna worsen weslapa haiba tare Manipur si karom dano kadai dano foreign kari thokani hayeng kari thokani haibase masi tambangam daba haibangam daba situation nama lakba masida koi gi party gi side tagi thamjaningba suggestion duga appeal haiba tare koina khara thamjaningba ni Manipur ki praja singda aduga attention haiba tare government of India aduga state sigi government sidai dasu koi moigi henna pung singsinba aduga attention su koi draw taujaningba adu aina ahan bada ngarang nahan gi yamna langtak nana lairiba koi jiribangi thodok sidai da asiana kaya yaukre adu sigiba nagiba singdu koi nungaite adubu miyoiba ama oina miyoibagi minungsi amaga loina na humanitarian ground da haiba tare hojik phakriba captive haigadra kari haini phakriba captive ta thammiba karimta khangjadaba angang macha ahum nupi ahum se masi thadok pirakpana moibu kanbiba thadok pirakpase masina miyoibagi minungsiga loinana masina khwaidagi afaba oigani aduna kanano mada phariba ada captive ta thamiba dudi koi mitna mak uruba natragasu jik tauriba taunariba nakan anigi class haiba tare masida kanano haiba sidi koi mayamna khangnarabani aduna amaworo chumba lanbana tonganba mani aduna madudi miyoibagi minungsiga loinana thadok pirakpana khwaidagi achumba decision oigani haibasini akoigi party gi side tagi
appeal taujaning se adu khoi hanjan nadi haire adu masi haimanda tarak trabani na kari upai taugani masi mayam su adum khandan yengbiu state amada lairiba government adu su karamba government center da sarkar pairiba government asiga party ama khapta woiba adu masi miyoi bagi migi punsi migi lanthum life and property ngak pangamdraba protect tawba ngamdraba miyoi bagi punsi sep tawba ngamdraba si government si leibagi artha leibra khoi government lehening de bagi wanati kana gumbna hairak pa yayaba adudi congress party gi stand karino akhoi sarkar paiba shakti da yamna mihoba akhoi party sunate ado of course hujik leiba democratic setup sida akhoi manga khak leibuna kramaina claim tawbusu madudi artha thokte haina akhoi haijeningbani aduna akhoi adugumbagi party da shakti da yamna mihoba adugumba akhoi party sunate akoina haijabadi government ama leiba taragadi ihan hanbada shanti raksha ngakpa haibeseba adu miyoibagi punsi kanba aduga migi life property ngakpa kanba haibesi government amagi aidi tawham thokpa thabakne na khali whomsoever any party congress na sarkar paiba taragasu bjp na paiba taragasu ahanba primary taxe shanti thamnana ba hotnaba migi life property ngakna ba hotnaba haibesi tawham thokpani madu ngamdragadi sarkar man leiribagi artha thuibraba sibu hingna farga thamma phauda center da paliba sarkar se prime minister home minister se adum makhoi hana so haijagreba manipur da leiba praja sing si moina kari hoina ubono tumin kang dona mi na te na khallaba jala moi masien angam ba hana jara sunu angam bana palhora sunu haidna adumai tawdna adum yengabra adu kayum kanda manipur se india gi saruk ama natabra na koi feel tawre yes lan tawnari prithvi da russia ga ukraine ga tawnari israel ga palestine gaza adum tawnari sina leipak amaga tawnabane ado khoi manipur sina manipur state manung sida neba hujik tawnari ba chahi ani pharakkadarabase masdi state amaga natte nagaland ga manipur ga natte or mizoram ga manipur ga natte or natraga india ga myanmar ga tawnaba natte akhoi state manung sida community amaga masdi tawnabane adudi masdi aidi nahan karino solution ama government of india na state governments da mateng pangbiraga nahan solution ama aidi pura amba yarabani na aidi khanje aduna haujiku sahi ani pharka darba tha traipan helabasibu mi lising humpu henbasibu changa yokpadona yenda yengon yokpa sanga yokpadona relief camp da thammi base masibu aidi india gi history da thodo wathok tho aningda ba kaya su thokhreba karamba state ta sigum basi thokhiba yawrobageba manipur da thoi base sumai tawna thokibasi adu karino kayum kanda da akhoi manipur si india gi saruk ama natrabra or natragana india government gi aronba agenda secret haigadra hidden agenda ama leipaki woina kanagadaba adugumba ama leiraga
मणिपुर से सिनिंग सिजु मणिपुर प्रजा सिंचे yes nation sigi phani hai tarba state sigi phani hai tardi akoi mayam loina sacrifice to chu ya ya al karino moina yengi ba khalli bisi karino ado akoi na thaje jaba hai ba tare ganatantra chatpa democracy chatpa leipak tadi aidi violence ki mafam leite wari sanarga waroisin urna ba adu natana aidi wari atai topa leigani na aidi thajde even prithvi da thongna ri balai pak tongan leipak sing da tonari se si bhauda wari sanana ba nongmai kapa lep nana ba haina apil kya tonari bisine adu mai tawdana akhoi kanagumna chu dum suggestion tawbusu yawi karino sidaida ruling ga opposition ga adum राजनीति तौनाबा हाइगद्रा हुन्नादना अदुम लैरे सॉल्यूशन पुथोकननबदि सजेशन तौनादे हाइ अदो अखोई पार्टी की साइड गिदि अखोई कुइरे सजेशन पिजबा हाइबा तारे अखोई इहान हानबदा ए हंजन नदी पल्लेको पंदबा यादबा नेशनल लेवल की पॉलिटिकल पार्टी मीटिंग तौबा मतमदा ऑनरेबल होम मिनिस्टर श्री अमित शाह जी दा आई सजेशन तौजबनेबा मणिपुर की पार्टी की मिहुत यावजब मणिपुर की रिप्रेजेंट तौजब हाइजबने सजेशन तौजबने मणिपुर थोइब थौदोकसे मसी वारोइसिन अमा पुरक्सी हाइब तारबा मसीगी सोल्यूशन अमा पुरक्नबा हाइबसिदैदा आइगी साइड आई सजेशन तौजरी वारी सानबा याननबा एटमॉस्फियर अमा मसी क्रिएट तौबसे वारी साननबगी across the table nakal animakse फमिनरगा वारी सानबा याननबसे स्टेट गवर्नमेंट ngamaga ngame स्टेट गवर्नमेंट की लेवल ngamdragana center na khut thingjan biraga interfere tawbiraga ahan bada chaiba mut mai haiba tarine nak yet anida kapnariba mayam si masi ahan bada mai si masi hana lefanba मसी हाना लेफन बाहाइबदी चाइब मैसे हाना मुथत बाहाइबने चाइब मैसे नाकल अनिमंगना अंगम सुनरिब मै कापनरिबसे मसी हाना लेफन बा मैसे हाना मुथत बा देन अदुदगी नाकल अनिमक्से ना तोंगान कौरगा मरमदि हाना हेता चंगसल नोय अनि खुद पाइनो हाइदी यारोइदोमनिना नाकन अनिमक्से तोंगान कौर करिनो नोय पेंदबा नोई पेंगब करिनो नोई ना तालिब डिमांड से पीब ngमगदबगना यस खनसे ngमोइदोरगना सॉरी क्लियर कट हायरगा मणिपुर काइगदबदि यारोय अंडर एनी सर्कमस्टेंसेस मणिपुर काइगदब अदुगुम डिमांड नोई तौगनो यारोय मे बी होमलैंड होइबे याय सेपरेट एडमिनिस्ट्रेशन होइबे याय or union separate union territory hoiba ya adudi sorry manipur kaiga dabdu demand dudi yaro yana clear katta adum haido piraga aduna tabak karino hayu adu noi sidi yaro yana hairaga maisi hanu muthallaga tamnariba nomai singse suda leiba waro madugi ground rule violate tarok targa di action lobu taina or somda तंपाक्ता लेरिबा मयाम सिसु आइना यादबा खुलाई पाइबसिंग नो यारोय तानबा यारोय हाइबसे मसी आइदि मोइना हाना मसी हाना आइ हाना सु थमजेग्रे अकक्नबा नुमित्ता अकक्नबा मतमदा नोय आइना यादबा खुलाई पाइबा मयाम सिंगसे सोम नाकनदा सुदा लेबा सु भायोलेट तौबा तारे मदु अकॉर्डिंग टू लॉ इमीडिएट एक्शन लौबा अदि सोम नाकल अमदा आइन यादव पाइब खुलाई पाइबसिंग नोई अकक्नब हप्ता सिमुंग नुमी हुमनी मनुंगा डिसआर्म तौगदबनी हाइद्रा तहुल्लगा लम हेदक तारदि दका लेगादि तखाइब ताइना अदु तौरगा वारी सानहननबगी एटमॉस्फियर से अमा क्रिएट तौबिबसे गवर्नमेंट ऑफ इंडिया ना खुद थिंजनबिबसे आइदि थेंगे कुइमनग्रे
sahi tha train pan sahi ani phajal kador ba masida mi lising humpu hen ba nupi angang yawa sidai da ngarang na han da su thawi yan si du ni ba si gi bane han phare na relief game na thawi yan si tawi si ne ba ai ma pham khuding makta bom thamamega du toromega ada toromega puba thangba ngamdaba demand tawriba mayam manipur tawriba mayam situation se government of india na karino moi silent spectator dongna kumhai yeng masong na moi hanar suno na tawra thadu obra haibasi masi yamna singnaba akhoi leba maduna jati sigi nation sigi india gi kari kanaba porkadoino manipur leba praja singse aduna ID nakal ani makse state government aduga central government se masi karino moina yengiba miyeng pahaliba state government si su migi live property ngapang ngamdragadi government am laibagi arthasi kari lairige hujikse aduna waroi sinama porakna ba permanent solution nama porakna na badi wari sanana ba situation ama create to be base masida ID government of india gi role ji am chauna laigani na ID sumaina thamjaning mani aduna ina lotion jarakpada appeal tawjari masi akoi bo down tawwa kano tawbagi wanate chumbal lan bana tongana thambaga mioi bagi minungsi amaga loina na hauji any group uki group oiba yai mite group oiba yai maran suklai lejida ba angang tha tari nipan da ngari ba chahi ani da ngari ba angang masa sing mama na matha da kolaga thamjari ba angang sing du di mioi bagi minung sigal loina na madudi thadok pirak pana hena ID achumba asengba advice oigani haina ID decision oigani ana thamjaninge hoi government gi side gi rescue tawna ba araiba sakti tawna all forces tawda khona biri hai adu government na su masi rescue tawna ba masidai da akoi gi inner gi lok sabha gi MP na su bharat ke prime minister da home minister hai re masi noi gi daitani adu masi sida pharga captive ta thami ba se masi rescue tawba ji noi gi daitani maduda noina ngamdaba taragadi madugi consequences mayamdo government of india aduga leriba state government sigi daitani haina magi site gisu appeal tawraiba I wafung khasi thamjari All India Congress Committee lagi Delhi da. LOP matau. Manipur usually we belum sih kita nanti central leaders sih ada party juga na. Sini ni ini tu biraga semua di side ni kali local lah ya atau tapi matang di wali sana di level state Congress ni bagi. Koi adum nungti hai tare Delhi basis ta. Koi ki president nasu koi nasu adum from time to time dum loina communicate tawna ba ngaktani aduga akhoi site gi su moina kaine yauraga adu yamna luba se akhoi masi hanjan haire di harakani akhoi party site gi su india block ki site gi su manipur gi situation se manipur se utang kanbiu manipur gi problem se utang solve tawna na ba tawbiu haina honorable prime minister unagi thama khayam hene leba unaba sukpi pide akhoi di lai thodra lairiba sarkar jigi moigi party machine ne ba sigi minister sing MLA sing phauba unagi haide appointment pide adagi lairiba state sigi chief minister sinasu it is his responsibility sigumba crucial oiba matam sidari magi ada chatpagi moida haija bigi darka oide chief minister office tagi sigi manipur ki crisis issues he masi solve tawnana bagi all political party opposition gi mayam ga loina na appointment umta PBO na sidagi adum akhoi gi government gi matamda any issue chief minister office chatpa darka oidi ba
अखोई सी डेलीगेट सी सिंचे ओपोजिशन सी याउना और कनो अखोई याउनिंग बै वानते को करिगुंबा दरकार लेरगदि हाइबनेबा अदो सी याउना अखोई अपॉइंटमेंट पीबीयू मरमदी प्रपोज दि सिगिनी हायरगा अपॉइंटमेंट लौदे अपॉइंटमेंट पीदे सुनोबा पीदे बं मतिक नतिएबा अदुसु मोय लौबा ngambra su ngamde let us forget about prime minister ki visit ti lairna visit tawbiyosu ada अखोई AICC की साइट की क्यारा खन हायरे मोइदा मयाम से तुम खंगबिरम गने हुजिकसु इनाउन हंगिबा क्वेश्चन दो कोई अदुम प्रेसिडेंट ने कइने अखोई मयाम तौरगा अन डेली बेसिस ता सिगी डेवलपमेंट मयाम से तुम कम्युनिकेट तौई अदु मोइनसु सेंटर दा ngरंग मक्तसु तौई दुनेबा अखोई की इनर्जी MP ना प्राइम मिनिस्टर दा होम मिनिस्टर दा सि मणिपुर थोइ थौदोकसे मसी नोइगी दायित्वनि नोइगी सिदगी लेथोक चटपै यारोइना दो अखोइसु करिगुंबा इकाइबु इकाइरेबा प्राइम मिनिस्टर दा उनगे अपॉइंटमेंट पियू हाइबि इकाइबु इकाइरेबा हुजिकसु अखोइ रेडी नेबा हुजिक लेरिबा कॉन्स्टिट्यूशनल हेड हाइबा तारे गवर्नर जी हुजिक फाउबर सिरे लेतिए सेंटर की सीरियसनेस सी यंगबिरो असम गा सिगा डुअल चार्ज तौरगा अखोइ सि फागी दौनाबा कसुनती हाइना खन गवर्नर सु सिदा लेते असम दे लेये अखोइ ngасai मुत खनरि नि ngरang दि खनबनेबा खोयबा गवर्नर से अनक पसिदा गवर्नर से हानो उनरसिरा प्राइम मिनिस्टर की अपॉइंटमेंट लौनम तौसी गवर्नर से उनरसि हाइदा ही इज आउट ऑफ द स्टेशन मणिपुर से कैसु खनबिदबा मालेबा तौरी मवो मतासेबा Any more question?